ꯇꯧꯔꯤ ꯍꯧꯖꯤꯛ ꯗꯤꯋꯥꯂꯤ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏ ꯇꯧꯕ ꯂꯣꯏꯁꯤꯜꯂꯝꯃꯦ ꯑꯗꯨꯒ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯨ ꯈꯔ ꯂꯩꯒꯦꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯗꯤꯋꯥꯂꯤꯒꯤ ꯍꯥꯏꯐꯦꯠ ꯀꯣꯏꯕ ꯊꯣꯛꯂꯛꯄꯅꯦ ꯑꯗꯣ ꯂꯝꯕꯤꯗ ꯑꯃꯨꯛ ꯊꯕꯛ ꯃꯦꯖꯤꯛꯇꯒꯤ ꯀꯩꯅꯣ ꯆꯥꯁꯦꯅ ꯑꯣꯔꯗꯔ ꯇꯧꯔꯦ ꯑꯅꯤꯌꯥ ꯐꯖꯅ ꯑꯗꯨꯝ ꯁꯔꯃꯥ ꯑꯣꯏꯅ ꯑꯣꯔꯗꯔ ꯇꯧꯔꯦ ꯁꯤ ꯆꯥꯔꯅꯤ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯁꯤꯒꯤ ꯌꯨꯕꯤ ꯁꯤꯇꯤ ꯃꯣꯜꯁꯤꯗ ꯍꯥꯏꯐꯦꯠ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯁꯦꯅ ꯂꯥꯛꯄꯅꯦꯕꯀꯣ ꯌꯥꯝ ꯆꯥꯎ ꯑꯩ ꯈꯨꯅꯝ ꯅꯩꯕꯤ ꯈꯨꯅꯝ ꯁꯤꯗ ꯄꯥꯔꯀꯤꯡ ꯇꯧꯕꯕꯨ ꯌꯥꯝ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯕꯅꯦ ꯌꯥꯝ ꯇꯥꯡꯖꯕ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯐꯖꯔꯦ ꯑꯩꯈꯣꯏ ꯏꯆꯥꯏ ꯃꯄꯥꯁꯦ ꯏꯀꯥꯏꯖꯩꯌꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯏꯀꯥꯏꯗꯕ ꯑꯩ ꯑꯗꯨꯝ ꯅꯝꯃꯨꯒꯦꯁꯦ ꯁꯤ ꯃꯣꯜꯅꯦꯕ ꯑꯍꯥꯟꯕ ꯑꯩꯗꯤ ꯃꯣꯜꯒ ꯃꯥꯟꯗꯦ ꯃꯤ ꯀꯩꯅꯣ ꯌꯨꯝ ꯑꯆꯧꯕꯒ ꯃꯥꯜꯂꯨ ꯑꯦꯄꯥꯔꯠꯃꯦꯟꯒꯨꯝꯕꯒ ꯀꯌꯥ ꯀꯌꯥꯒ ꯄꯤꯔꯝꯅꯤ ꯁꯤꯗ ꯕꯦꯛ ꯑꯃ ꯊꯥꯡꯗꯣꯏꯁꯦ ꯁꯤꯔꯣ ꯂꯨꯄꯥ ꯃꯉꯥ ꯌꯥꯝ ꯇꯥꯡꯖꯕꯅꯦ ꯇꯥꯡꯕꯅꯦ ꯃꯣꯏꯒꯤ ꯄꯣꯠ ꯃꯉꯥ ꯁꯤꯗꯅ ꯁꯦꯟ ꯖꯣꯁꯦꯞ ꯁ꯭ꯀꯨꯜꯗ ꯂꯩ ꯁꯤꯗꯅꯦ ꯑꯩꯅ ꯊꯥꯏꯅ ꯀꯔꯤꯕ ꯅꯨꯡꯗꯥꯡꯗ ꯂꯥꯛꯑꯒ ꯏꯁꯤꯡꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯃꯣꯏ ꯆꯪꯐꯝꯁꯦ ꯑꯩ ꯑꯝꯇ ꯅꯝꯖꯍꯧꯒꯦꯕ ꯑꯩꯈꯣꯏꯗꯗꯤ ꯆꯪꯗ꯭ꯔꯤ ꯐꯖꯔꯦ ꯃꯌꯥꯝꯁꯨ ꯐꯣꯇꯣ ꯁꯦꯁꯟ ꯌꯥꯝ ꯇꯧꯋꯦ ꯗꯤꯖꯜ ꯀꯥꯏ ꯎꯆꯦꯛꯀ ꯄꯥꯏꯕ ꯎꯔꯦ ꯀꯩꯅꯣ ꯐꯨꯔꯤꯠꯁꯤꯁꯨ ꯁꯤꯗ ꯌꯣꯜꯂꯤꯔꯣ ꯇꯧꯔꯤꯁꯤꯕꯣ ꯃꯣꯏ ꯁꯤꯁꯤ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯇꯥꯡꯖꯩ ꯍꯥꯏꯕꯗꯣ ꯌꯥꯝ ꯇꯥꯡꯖꯩ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯂꯩꯔꯣꯏ ꯌꯥꯝ ꯇꯥꯡꯕꯅꯤ ꯄꯥꯅꯤꯄꯨꯔꯤꯁꯦ ꯃꯥ ꯁꯤ ꯃꯄꯥꯟꯁꯦ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯣ ꯃꯥꯅꯦ ꯁꯤ ꯃꯄꯥꯟꯁꯦ ꯑꯗꯣ ꯁꯤ ꯌꯨꯝꯁꯦ ꯁꯤꯁꯦ ꯌꯨꯕꯤ ꯁꯤꯇꯤ ꯁꯤ ꯂꯩꯁꯦ ꯁꯤꯅ ꯀꯔꯝꯕꯅꯣ ꯑꯁꯤ ꯀꯔꯝꯕꯅꯣ ꯁꯤꯁꯤꯔꯣ ꯃꯣꯏꯒꯤ ꯀꯤꯡ ꯐꯤꯆꯔ ꯃꯄꯨꯒꯤ ꯌꯨꯝ ꯍꯥꯏꯕꯗꯣ ꯅꯠꯇꯦꯌꯥ ꯑꯣ ꯑꯥꯗꯩꯁꯦ SKFꯒꯤ ꯊꯥꯕꯁꯦ ꯌꯥꯝ ꯂꯩ ꯁꯤꯁꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯗꯤ ꯅꯨꯡꯗꯥꯡꯗ ꯅꯍꯥꯟꯋꯥꯏ ꯂꯥꯛꯈꯤꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯁꯤꯗꯩ ꯎꯠꯀꯦꯁ ꯃꯌꯥꯝꯁꯤ ꯂꯩꯁꯤꯔꯥ ꯆꯥꯗ꯭ꯔꯁꯨ ꯊꯛꯇ꯭ꯔꯁꯨ ꯃꯤ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯕ ꯃꯐꯝꯅꯦ ꯂꯥꯛꯑ ꯉꯥꯛꯇꯣꯏꯗꯨ ꯐꯝꯃꯤꯁꯦ ꯐꯠꯇ꯭ꯔꯣ ꯁꯦꯞꯇꯦ ꯁꯤꯁꯦ ꯅꯠꯇ꯭ꯔꯣ ꯑꯣ ꯃꯌꯥꯝ ꯁꯤꯁꯤꯅꯤ ꯀꯤꯡ ꯐꯤꯁꯔꯒꯤ ꯃꯄꯨꯒꯤ ꯌꯨꯝꯗꯣ ꯁꯤꯁꯦ ꯕ꯭ꯂꯨꯒꯤ ꯒ꯭ꯂꯥꯁ ꯑꯣꯏꯔꯤꯁꯦ ꯀꯩ ꯇꯥꯋꯔꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯀꯤꯡ ꯐꯤꯁꯔ ꯇꯥꯋꯔꯅ ꯊꯥꯏꯁꯦ ꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯤꯡ ꯐꯤꯁꯔ ꯇꯥꯋꯔ ꯁꯤ ꯊꯥꯏ ꯁꯣꯝꯗꯒꯤ ꯑꯝꯇ ꯄꯩꯔ ꯂꯧꯒꯦ ꯑꯣ ꯁꯤꯁꯤꯅꯦ ꯍꯧꯖꯤꯛꯀꯤ ꯀꯤꯡ ꯐꯤꯁꯔ ꯇꯥꯋꯔꯗꯣ ꯑꯩꯅ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯂꯧꯕ ꯐꯖꯔꯦ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝꯒꯤ ꯌꯦꯡꯁꯦ ꯐꯖꯔꯦ ꯁꯤꯗꯅ ꯃꯣꯜꯅꯦꯕ ꯀꯌꯥ ꯅꯨꯡꯉꯥꯏꯅꯦ ꯁꯤꯗ ꯆꯥꯕ ꯊꯛꯀꯦ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯦ ꯀꯦꯐꯦ ꯃꯌꯥꯝ ꯂꯩꯔꯦ ꯗꯤꯋꯥꯂꯤꯒꯤ ꯀꯩꯅꯣꯁꯨ ꯁꯦꯝꯃꯦ ꯐꯣꯇꯣ ꯅꯝꯕ
ꯅꯝꯁꯤꯁꯦ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯇꯥꯡꯕ ꯒꯣꯜ ꯀꯞꯄꯥꯗꯣ ꯀꯔꯝ ꯆꯠꯈ꯭ꯔꯦ ꯌꯦꯡꯉꯨꯁꯤ ꯊꯛꯄꯤ ꯆꯥꯕꯤ ꯀꯥꯡꯕꯨꯒꯤꯅꯤ ꯁꯤꯗꯤ ꯑꯩꯗꯤꯀꯣ ꯑꯩꯗꯤ ꯁꯤꯗ ꯁꯤꯔꯣꯅ ꯊꯥꯕꯁꯦ ꯑꯩꯗꯤ ꯁꯤꯔꯣꯏ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯑꯃ ꯁꯤꯔꯣꯏ ꯂꯤꯂꯤ ꯑꯗꯨꯒꯤ ꯚꯥꯞꯇꯒ ꯃꯅꯤꯄꯨꯔꯒꯤ ꯚꯥꯞꯀ ꯂꯥꯛꯏꯕ ꯋꯥꯏꯟ ꯐꯥꯔꯦ ꯌꯥꯝ ꯂꯩꯔꯦ ꯌꯥꯝ ꯅꯩꯔꯦ ꯆꯥꯐꯝ ꯊꯛꯐꯝꯁꯤꯗꯤ ꯅꯩꯕꯤꯗ ꯋꯥꯏꯟ ꯕꯥꯔ ꯑꯣꯃꯥ ꯀꯥꯏꯅ ꯐꯗꯤ ꯐꯖꯩꯌꯦꯕꯀꯣ ꯇꯥꯡꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯃꯜ ꯌꯦꯡꯉꯨꯅꯤ ꯂꯩꯇ꯭ꯔꯁꯨ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯃꯣꯏꯁꯦ ꯂꯝ ꯌꯥꯝ ꯃꯥꯡꯍꯟꯗ꯭ꯔꯣ ꯂꯝ ꯌꯥꯝ ꯃꯥꯡꯍꯟꯗ꯭ꯔꯥꯌꯦ ꯃꯤꯒꯤ ꯀꯩꯅꯣ ꯇꯧꯖ ꯆꯪꯉ ꯌꯨꯝꯁꯦ ꯌꯥꯗꯦꯅ ꯍꯥꯏꯕ꯭ꯔꯥ ꯐꯖꯩ ꯃꯌꯥꯝ ꯁꯤꯒꯤꯁꯤꯗ ꯆꯪꯉꯨꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯤꯕ ꯂꯥꯏ ꯀꯩꯀꯩꯁꯦ ꯑꯁꯤꯗ ꯗꯨꯔꯒꯥ ꯑꯃ ꯂꯩꯍꯧꯋꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯗꯨꯔꯒꯥꯒꯤ ꯃꯨꯔꯇꯤ ꯃꯣꯏ ꯁꯥꯔ ꯅꯥꯟꯅꯕꯨꯗꯤ ꯅꯥꯜꯂꯦꯕꯀꯣ ꯂꯨꯄꯥ ꯀꯌꯥ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯂꯥꯛ 25 ꯑꯩꯈꯣꯏ ꯑꯉꯥꯡꯅꯒ ꯈꯤꯇꯪꯒ ꯁꯣꯏꯗꯣꯛꯇꯅꯒ ꯊꯦꯡꯉꯨꯔꯗꯤ ꯄꯨꯔꯥ ꯗꯁꯥ ꯇꯥꯗꯣꯏꯅꯤ ꯑꯩꯈꯣꯏꯗꯣ ꯆꯪꯕ ꯀꯤꯔꯦꯕꯀꯣ ꯈꯤꯇꯪ ꯑꯉꯥꯡꯒ ꯁꯣꯏꯗꯅ ꯂꯦꯡꯗꯅ ꯇꯛꯀ ꯊꯦꯡꯈ꯭ꯔꯗꯤ ꯑꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯗꯦꯀꯣꯔꯦꯇꯤꯞ ꯑꯥꯏꯇꯦꯝ ꯂꯩꯌꯦꯕꯀꯣ ꯁꯨꯝ ꯐꯗꯤ ꯂꯣꯏ ꯐꯖꯩ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯂꯩ ꯑꯗꯣ ꯂꯥꯛ 25 10 ꯐꯖꯩ ꯑꯩꯅ ꯆꯪꯉꯨꯕꯗꯣ ꯂꯩꯇ꯭ꯔꯦ ꯃꯃꯜꯗꯤ ꯂꯥꯛ 50 ꯑꯗꯩꯗꯤ ꯃꯆꯥ ꯄꯤꯛꯀꯅꯥꯎ ꯀꯩꯅꯣꯒꯤ ꯃꯨꯔꯇꯤ ꯃꯆꯥ ꯑꯃꯒ ꯂꯩꯕꯗꯨꯗꯤ ꯂꯥꯛ 2 3 ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯗꯤ ꯁꯤ ꯂꯥꯛꯑꯀꯥꯟꯗ ꯃꯌꯥꯝ ꯑꯩꯈꯣꯏꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯨꯕꯅꯦꯕ ꯆꯪꯉꯒ ꯑꯗꯨꯗꯣ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯌꯥꯗꯦꯕꯀꯣ ꯁꯤ ꯃꯅꯨꯡꯗ ꯑꯗꯨꯗꯨꯒꯤ ꯑꯩ ꯂꯧꯕꯗꯣ ꯐꯔꯛ ꯇꯥꯔ ꯃꯄꯥꯟꯗꯩ ꯍꯥꯏꯐꯦꯠꯇꯪ ꯎꯠꯄꯩ ꯋꯥꯅꯦꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯩ ꯃꯃꯜꯁꯤꯡꯗꯣ ꯎꯕꯗ ꯈꯪꯉꯦ ꯌꯥꯝ ꯂꯥꯏꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯔꯦ ꯏꯅꯥꯛ ꯈꯨꯟꯕ ꯀꯅꯥ ꯂꯥꯛꯑ ꯂꯩꯔꯤꯅꯣ ꯈꯪꯗꯦ ꯂꯥꯛ 25 10 ꯏꯃꯥ ꯏꯕꯦꯝꯃ ꯂꯥꯛ 50 ꯗꯨꯔꯒꯥꯒꯤ ꯃꯨꯔꯇꯤꯒꯗꯣ ꯂꯥꯛ 25 ꯃꯈꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯁꯤꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯆꯥꯔꯒꯦ ꯈꯪꯉꯦ ꯃꯅꯨꯡ ꯆꯪꯕꯗ ꯄꯣꯠꯇꯨꯕꯨ ꯌꯦꯡꯉꯨꯅꯦ ꯂꯥꯛ 10 30 ꯍꯥꯏ ꯏꯃꯥ ꯏꯕꯦꯝ ꯑꯗꯨꯁꯨ ꯗꯦꯀꯣꯔꯦꯇꯤꯞ ꯑꯥꯏꯇꯦꯝ ꯃꯆꯥ ꯁꯣꯏꯅꯧ ꯃꯆꯥ ꯑꯃꯗꯅꯤꯀꯣ ꯐ꯭ꯂꯦꯕꯔ ꯃꯈꯜ ꯃꯈꯜ ꯂꯩ ꯑꯩꯈꯣꯏ ꯀꯩ ꯂꯧꯗꯣꯏꯅꯣꯗ ꯍꯥꯟꯅ ꯇꯪ ꯌꯥꯕ꯭ꯔꯥ ꯇꯦꯁ ꯇꯧ ꯌꯥꯏꯌꯦ ꯀꯦꯛꯁꯨ ꯌꯥꯎꯋꯤ ꯎꯗ꯭ꯔꯦ ꯀꯔꯝꯕꯅꯣ ꯁꯤꯅ ꯂꯣꯏ ꯑꯩ ꯆꯥꯒꯦ So for one scoop, how much? Sorry, for 170. Okay. Separately, can you give one scoop? ꯍꯥꯎꯋꯦ ꯅꯨꯡꯉꯥꯏꯌꯦ ꯁꯤꯒꯤꯅ ꯑꯃꯨꯛ ꯐ꯭ꯂꯦꯚꯔꯗꯣ ꯑꯩꯈꯣꯏꯗ ꯆꯦꯛ ꯇꯧꯍꯜꯂꯦꯕꯀꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯀꯔꯝꯕ ꯑꯄꯥꯝꯕꯗꯣ ꯌꯦꯡꯉꯀꯥꯟꯗ ꯂꯩꯕꯗꯣ ꯑꯗꯨ ꯌꯦꯡꯉꯧꯁꯦ ꯃꯃꯥꯗ ꯍꯧꯖꯤꯛꯀꯤ ꯅꯪꯅꯒ ꯇꯣꯛꯀ ꯊꯨꯒꯥꯏꯔꯝꯃꯕ ꯊꯦꯡꯉꯒ ꯁꯣꯏꯗꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯩꯁꯥ ꯈꯨꯇꯥꯡꯒ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯠ ꯅꯨꯡꯉꯥꯏꯌꯦ ꯑꯁꯤꯗꯤ ꯍꯣꯡꯉꯝꯅꯤꯌꯦ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ ꯁꯤꯗꯤ ꯀꯌꯥꯅꯣꯕ ꯌꯦꯡꯉꯣ ꯁꯧꯒꯜꯂꯥꯟ ꯁꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯅꯤꯁꯤꯗ 3 ꯀꯌꯥꯕ ꯍꯦꯛꯇ 340 ꯌꯥꯝ ꯇꯥꯡꯖꯩꯀꯣ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯤꯐꯥꯎ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯅꯤ ꯁꯨꯝ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯥꯛꯁꯦꯅ ꯂꯥꯛꯄꯅꯦꯕꯀꯣ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯑꯗꯣ
ꯍꯧꯖꯤꯛ ꯗꯤꯖꯜꯒꯤ ꯐꯨꯔꯤꯠ ꯖꯦꯀꯦꯠ ꯑꯃꯗ ꯂꯨꯄꯥ 60,000 ꯍꯥꯏꯍꯧꯋꯦ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯃꯌꯥꯝ ꯂꯩꯖꯔꯅꯤ ꯑꯩꯈꯣꯏꯒꯤ ꯀꯦꯄꯥꯗꯤ ꯂꯩꯇ꯭ꯔꯦ ꯁꯨꯞꯅꯒꯤ ꯖꯦꯀꯦꯠ ꯑꯃꯗ ꯂꯨꯄꯥ 60,000 Tawang bro. 집에서 왔다는 소리 사이클 타고 ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯃꯣꯜꯅꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯆꯠꯂꯛꯄ ꯃꯣꯜꯗꯣ ꯑꯗꯨꯒ ꯑꯅꯤꯔꯛꯄꯨꯗꯤ ꯆꯠꯂꯦꯀꯣ ꯁꯤꯁꯦ ꯄꯣꯠꯇꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯕꯀꯣ ꯌꯥꯝ ꯇꯥꯡꯉꯦ ꯄꯣꯠꯇꯨꯒ ꯐꯨꯔꯤꯠ ꯑꯝꯇ ꯂꯨꯄꯥ 60,000 ꯌꯥꯝ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯒꯨꯝꯕ ꯐꯤꯂꯝ ꯁ꯭ꯇꯥꯔꯒꯨꯝꯕꯒꯤꯅꯦꯕ ꯅꯣꯏ ꯂꯥꯛꯑꯒ ꯂꯩ 야래 쏘ꯉ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯗꯤ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏ ꯂꯥꯛꯄꯗꯤ ꯂꯥꯛꯑꯦ ꯂꯩꯔꯣꯏꯕ ꯃꯌꯥꯝ ꯑꯩ ꯂꯥꯏꯒꯤ ꯔꯦꯗꯤ ꯇꯧꯕ ꯍꯧꯔꯒꯦ ꯂꯐꯣꯏꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏ ꯂꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯦꯠꯇꯣꯛꯄꯤꯕ ꯑꯣꯏꯅ ꯄꯤꯔꯛꯑꯦ ꯂꯩꯕꯗ ꯂꯩꯖꯣꯏ ꯇꯧꯔꯕꯅꯤ ꯏꯝꯅꯥꯎꯗꯣ ꯃꯔꯝ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣꯜꯁꯤꯗꯤ ꯀꯞꯀꯅꯣ ꯃꯤ ꯅꯪꯕꯣ ꯃꯤꯅ ꯕꯤꯖꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯊꯕꯛ ꯇꯧ ꯂꯣꯏꯔꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯏꯕ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯁꯦ ꯑꯅꯤꯌꯥꯁꯦ ꯐꯖꯗ꯭ꯔꯦ ꯁꯦ ꯐꯅꯦꯛꯀ ꯁꯦꯠꯂꯤꯅꯤ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯐꯅꯦꯛ ꯁꯦꯠꯂꯤꯁꯦ ꯐꯣꯇꯣ ꯑꯝꯇ ꯅꯝꯒꯦꯗꯤ ꯉꯁꯥꯏꯗꯩ ꯌꯥꯗꯦꯕ ꯂꯝꯍꯦꯟꯕꯤꯁꯦ ꯏꯃꯥ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯃꯃꯥꯏ ꯐꯤ ꯊꯥꯗꯣꯛꯑꯣ ꯌꯦꯡꯉꯣꯁꯦ ꯆꯥꯊꯣꯏꯕꯤꯁꯦ ꯃꯁꯛ ꯐꯖꯕꯅꯤꯀꯣ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯤ ꯐꯅꯦꯛ ꯃꯆꯥ ꯃꯆꯥꯒ ꯁꯦꯠꯂꯤꯁꯦ ꯌꯦꯡꯉꯨ ꯑꯅꯤꯌꯥꯁꯦ ꯑꯝꯇ ꯌꯦꯡꯒꯦꯁꯤ ꯑꯝꯇ ꯌꯦꯡꯉꯣ ꯊꯣꯏꯊꯣꯏ ꯑꯁ ꯑꯗꯨꯝ ꯀꯞꯇꯣꯏꯗ ꯍꯣꯠꯅ ꯂꯩꯌꯦ ꯁꯨꯃꯥꯏꯅ ꯇꯧꯗꯗꯤ ꯎꯕ꯭ꯔꯥ ꯐꯖꯅ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤꯁꯦ ꯏꯆꯝ ꯆꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯑꯅ꯭ꯌꯥꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯏꯃꯩ So good, but not for me. Don't try to be a person you'll never be. Can't say we're different, but it's not a secret. Every time I see you, I wanna say, I don't want to love you, don't want to fight, I don't want to talk all night. Please forget my number. I wish I would love it on the love. Ooh, you're so good. Every day I hear the ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯕꯣꯝꯕ꯭ꯂꯥ ꯊꯥꯕ ꯆꯠꯂꯒꯦ ꯑꯅ꯭ꯌꯥ ꯁꯥꯏꯁꯦ ꯌꯦꯡꯉꯨ ꯃꯥ ꯐꯅꯦꯛꯀ ꯁꯦꯠꯄꯤꯕ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ ꯉꯁꯤ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯑꯁ ꯑꯝꯇ ꯆꯤꯡꯊꯒꯦ ꯗꯣꯗꯣ ꯀꯩꯗꯧꯔꯕ ꯑꯩꯈꯣꯏ ꯑꯅ꯭ꯌꯥꯒꯤ ꯐ꯭ꯔꯦꯟꯅꯦ ꯆꯦꯆꯦꯅꯤ ꯀ꯭ꯂꯥꯁ 1 ꯀꯥꯔꯕ ꯆꯦꯆꯦꯅꯤꯀꯣ ꯁꯤꯁꯦ ꯑꯅ꯭ꯌꯥ ꯃꯈꯖꯥꯏ ꯑꯗꯨꯝ ꯁꯤꯛꯇꯠꯄ ꯑꯅ꯭ꯌꯥ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯕ Come, let's take video. Come baby. 이까이리죠, 깜비죠. 깜비 이까이리바. 야, 그래봐. 라오. Come on. 그 bomla 타더럽네 허지. 하우더럽네. 맞아. 와우. 와우. 메트로 살래. 메트로 살래 허지.
là là tha tôi đi khôi nhân last nè mày làm lôi tha lôi sao cái tao tay chưa hello đi bạn tu dùng một tụi mau xin đi quảng nghe đi quảng nghe đi quảng nghe what is your name Srija her name is Anya姐姐呢 let's take friend Anya 还行kaya niya kapaan yung ka ang taay video lauri eh wow kaya Anya ki niya ba bambla simba tha ba si 그거또 데디 사나이죠, 네? 나가 너무 길어요. one shot 아니네, 다 오듯이. Kuya di tat pa man. Suwa. Kuru yung sakran. Naman. Shush. This is nothing. Naming iba hay breng. Yeah. Mangi mi yung decoration ka to isang kainogi Diwali gi. Anya ngau sana ganu horen sweet thin da lak doi ni ka hai do. Siang khoi ki tau de ri tau do re ba. Rồi kìa anh ấy lấy hầu đi mày wow nói cho thật sự một kỳ rồi mà Anya mami so kare yes cha thi bija se todo si yung maramok pilo si ba ay di maramok pini mama gi maramok pini pa no da wow dadang dia tu para san salo wow sakura tharaga khutu do na kapi ba somna mapana kapasu nungsiye masakang masay kapasu ado cheche masu yinge ya mapana si tau ba si ama